Idis, Leon, anidudi imungi ahalgaina haibadu thawoide, nungsibana heli khalai. Matam mamada Li Irik hoiga wakhal yamna khenarai. Madau hoidi masal manawna hena lomki. Adubu hojiki matamdadi nungsibana henakre. Nungsibana kada yauna phaba natraga phattabu oirakke haibadu yengminasi. Masal manawdu saroknabanina magi aningba pamba lambida sanarai. Phajana su kaunadre. Yai madu tongana tahankre. Asum hokibana 10 gi exam su loikre. Ngasidi 10 gi exam haidokpa namitni. Jacop, Isusana, ISTB gi mi lak ni ne loiba. Loisilo ne. Mi naga hayan bahona de ko. Hoido, kumagi. Nuksibada tawringaida amangba kya su laktaba nate. Ahalgaina thajabana ama, oirakpana ama. Jacop, lao. ISTB gi miyoising laktuna interview long nanaba semsare. Reporter, Board of Secondary Education Manipur Lauba, Handak Sahigi, 10 gi exam da, Tanitos ki Mahiroi, RK section na topper or Ekpasida, Mikup Kradam Unabagi Tanza Pangsabasida, Inau the gi Ekuna Kongsening Badi. School gi exam sing da, Pasta Muktoki, Aduga, Ita Hazadana, Inauna, Topper or Ekpasi, Matogramna, Habidi, Inaugi Wakalondo, Kitapundupi. Zekina. Hoi, Ai, Larik Heraga, Hokpadina Sadi. Kariguma pandam mamatan mamatamda singnabase yam darkar oy maduna yeknabani khanbadi nate challenge tawba haibase aina pamliba ngasai gi wedu yaunabu honagadabani kaidonungdasu wakhal down oirodobani mina ngamlaga aina karigi ngamloi khanduna ai ahing tumda ngai laik paki 24 hours sida 18 hour mukti ai laik pai adusu exam correct kanda yam nungaise Inauna Khalibo Kalonsi, Hork Niba, Tinesing Nasu, Kanbo Isino. Tungi Yumbi Oidoriba Naharo Sing the Su, a Pavata Silence to be Izani. Makatara Poina, Inaugi, Emin Lab say, Kariu Birbana. Like Kitaba, Ekoi Dodo, Matamamagi, IS officer. Magi Mosen Badu, Masua Moina, Ainasu, quite the Pamsavani. Madu Oiga and Sukale. Oisuigani. Yam Nungazi. Inausi, Ekoigi, Lake Hidraba, Arketom, Matamambagi, IS officer Apawani. Ekoi Naugi Pemilisi, Mayamnasu, Tado Hendona Kanganaba, Adugum by Mundagi Horopani Habeda, Amuka Henna Sautoxi. Aroi Boina, Inauze Kina, Junior Singda, Kari Mrs. Spinningi. Madum Danga, Hibirum. Hoi, Pagani. Tines Hibasi, Aina Hydrasu, Loina Kanglabangakani, Septar Kalagas at Kiba, Kanasu Yodi. Aduga Kalagasu Kanamta Salo Madamdi Kumay Haro Irangsu Yogadabani Adubu Limit Amadi Tamgadabani Brain sa Control Togadabani Control Namudabadagi Break that Kiduna Lab to Bra Loss or Kibasuya Aduna Nushizaraba Silinausing Aina Maruina Haning Badi Love is Blind Haine Mahiru Uringamatam Dadi Madu Yaringi Lapna Labio Nisadagi Lapna Labio Ekogisu sure one day lakani Nangam the Bato Bigano Nushiba Haribo Hayase Tarai Lobigano Masina Namkrabadi Brengi Break Power Tataga Punsilum Kiba No Equina Taraba Urabangagteni Wall Sida quite a dangerous oiba Makalamani Mesur Oiba Migidi Love is perfect Tinesta di Masi Yaringi Lapna Labio Matamatam Sana Lab Su enjoy Tobio Study da puning jangbiyo. Aphabada singno. Okay, thank you all. Jam nungai daw. Ado last oina credit si kanada piningi. Zeki nokphet tawraga. My Triplet brothers, Leo and Idis. Yam nungai jare. Ngasigi tanglaba tanja sida inauga mikup khradang unazaduna wari watai saw phangjabase. ISTB nirwakpu miyeng tabiribsingbu Yunmam Surjit amadi cameraman Nepo Galoinana Kurumjari. Loinana Kaina Nabia Tangnizari Asumna TV ki mi sat kraba matungda sanana masubu kualaga pakokte nan thabi Zekina Aigabok foreign sagaibi nuksibi napam salusiro Aigabok satning la suna ahal oirabanina
aeroplane sang na tongba do ngamdau mandre. Hera, adugibu. La, pamung da bathar la. Masya, agabo ekhonigi coffee. Hoi hoi. Zekina sana pusilaga ka da sangkre. Marcina kisanda mayamgi coffee lon ba sangkre. Mayai ka da Abem, Jacop, Jackson wari sanare. Jacop. Ye. Magi apamba tamsano. Abem. BS su tamni haibani. Jackson. Ani sidi swaida dun tamasano. Mark su name. Jacop. Aikhoi ni yengsin ba ward paira khangdre ni tawrisiba. Jackson. Kari gi yengsin ba ward pano pabo. Aina makhoi ahummakpu sap manana honariba natro. Yai magi saklukta nga phumba mapado ainate setlaga sap manana yenbani masa masana gyan ta jadabaini study da thaweiraktaba lang phangda kok thadarakpaini Jacop hoi hoi 10s ni yam kanna nganglu su yaba nate phare SRD to nya ngangnarage ko Jackson second division nabo ai dumi kai jeda abem Jack yare ni nangbo saur nu ne Angang sing taraga ne mathai nungai roi mi Jacop hai bu hai male aidi ne khwaidagi mithi da taraga lakli bani class 10 da first division budi ngamki abem adune tuyepta ne maina hona jani asumna nongmu nongmagi ngausinaba phattaba sumsum hengalai Leo amadi this toina silky milky unaraga punna hostel daga changminaraga beer phau thakminarai Koinadrine haiduna ikaiba su khangnaraktre saramsa su salai nupi ani dusu dress kasi yengbada mitnaba toina salai Jackie New York da sakre somda ani duna palhaure Jackson su Afghanistan da sahi amagi duty sakre nongmu ngangnaba yaraktre lammi hanba hore toina paisa gi demand hangalai Marcina His na babung leitre na Nui ani ne yam lam hengenu ko Leon As Masya ko piroba Imana bai birthday ne nung ti gi ne paisa kanana bungam doino Leo khon kana Lady bu property me am se kana gi no It is Loiba nai roi da balanching se aduk li ba kai gi no mi Marcin Hey wayam ngang na rosi na saksing do yening de se sida lo rose Marcy masa oiresu warakpa ngamjadre mamada sangat kumbani jongjillaga mamabu thina ngangba hore lising tara lauraga anidu milky silky horaga disco club ta satlaga bieraga thakairaga dance tawduna loire pura forendagi henkre animak numidangi pung 8 tarakpada yu ngauraga halai abem sana kaino noini ni tawri basibo ha School si suang na jate. It is. Agabo. Ngasidi nasuani sa khara ngaure. Warawati. Good night. Leon. Saka zaroi ko haudoran. Anidu hairi mathaka hakre. Abemna. Is lore. Pumang hingmangai dani mungsa. Marcy kisandagi thabuk loisilaga thore. Imasya kaidaroge. Abemna. Isuani se nongmagi sana yunebe hansela ene kamdau sige mapabung taradi soidina wa thoani ne imasya ai ke dogduno khangdre numtigi paisa pidredana mama aibu moi ni sangdana ne sa ke tawi siro isa poksabagi nungai ba habedo abem isa do leiram daldina Makhoi anina asumna tawbase ngamloidabani ko pai yengse makhoi dani waza hodowa chango pothawro pikta pikliba ngangsu nate saningaga sasino saningdaga ne toksano kaimta haigumse Marcy su tumba jangre nongale school chatpagi wakhaldi leitre koiba langba chatnaba loisanba hogre it is Leo, paisa kaya meorige. Tu kaya ngai da. As, adudi yadong mante bo. Ipugi log number do khangbra. As khangde da. Idea. Imasigi liga muhurala se.
Idis, oi, yay. Ay laroke, nang miyong ko. Mamasigi kadagi gotes to hangdulaga, Leona mapanda ngairaga lik ama huralaga pugre. Leon, sas, si kay thuklaga ne, nairos. Okay bro. Tanjaduda masin manaw phone tawre. Leon, Sulkia. Ha, asem wiro. Okay, adudi silasi. Asumna phone thamgre. Idis. I think si Sulki selani. Nangdi. Haha. Nang na selaga ay na lehudoiba. Ngasi hekta pulap san khaya lore keno. Matamgi saphuna milai ki daba matam oibaga aphabata khantaba watpaga Leo amadi Idis nupisen bahaibidu oire. Jacop, Pateda ko aigi suani se. Moibu angang ni khana ngahak ngaujabani pharakani khaluba. Aigi izat pumnamak se lekhata haledana. Abem kamdau niyambo. Mapabung taradi hadokrage haira ani ne. Machinga phatabaga. Haujipu kamdau batare. Paudi hairagumsi. Ibemada sukhara hayo. Lan chatpaga wakhal nungai khiroi ko. Phare, hairagumsi. Nupi mayumna kai hairakpa haibado adu tarase. Asumna ahingdu haukhre nongale. Jacop ahal aniga upay leita pau haidok pasalami. Jacop ki masuni amadi Jackson gi masani tabada nupi mayumdudi haraubana. Moibu pamde hairaknadi khanduna plan pumba yatlaga thamlabani. Thoibana. Khura, somdete kakatpiro. Jacop thariba phaktuda phamthai. Sor sangna hontharaga. Wari se kaya haigadabano aikhoisu bhap mena matadre. Phajaba wafamsu oidre. Adubu isa isunina hektaraina thadokpasu yaba nate. Sumdobune. Ibungogi isa nupi anido aigi isunupa anina ngarang sele. Aduda pau si haigena. Thoibana marakthale. Khura, aikhoigi isa nupi anido. Pisak piklibani. Moine tawrise mama mapa aikhoibune sanghat harbaibadu tare. Maraktuda Milky mama su yoksile. Aikhoigi mitadine moise angang nawa oina uri. Moine tawriba thabakse mama oibi aigi sune thamoi yamna kai. Amakhakne haibadi kadai nobu. Amuktabu ani. Khura, warubi bidiyade. Khura hoina thokpane adam tawbikro. Jacop ki wakhalda. Is karina. Taksi ka si mata aside. Nupi angang sige mingaula kausi onthokno si kijeda. Aigi isu ani se onthokno phat kijeda ko. Jacop, ibema. Ibemo hoigi wakhalna adu yorodi. Kari haigani. Tatoma lengasira. Mamadana. Khura, sa semata. Bema, sa du puthorone. Yarni bema. Aikoi mu yongnaba tawrage. Asumna mafam madudagi khongsalai. Mayum yoraduna abem amadi Marcida paudamli. Marcina. Atudi kamdauba tari babu. Kamdauba haibabu ne. Bema mamingi ahal laman mari manga khara tawraga hayengmak hongdosi. Aikhoigi labaktane asumna thoona tamnunabani. Isana pharadi sarga yawi. Isana phatradi naroktai haibado thoklarine aikhoigi phamdasu. Marcy thawai nungaidana. Aikhoina makhoigi gari walhalle. Piyu haibata piriba. Moibu phanaba ngangnasu tade. Ai laibakse karinu khangdre babu. Abem toklo. Maunang sune haukradi haukre. Semdokpa yaroine. Ibungo sanada paudi hairunu ko. Saugi sausina. Mana lapna leiraga patanungda thokini. Laibakta tamkhraba poti khetana satpa yaroi. Nungayai phana mina sanman tawna ingna sikna leizaramba Jacop gi imung ngasidi masugi hagdakta ikai phiruk khumnare. Luhongba su loikibagi isik sikpa ahingni. Salkina.
Leo nade da Leo haigat nade yambung ko oh yam phazi kau thokise yambong how ne ai su ngasidagi abe ko tare kau yambong abe ado ngasai luhongbado aidi punna go hongbane karambano khangdadana khok ngawbasidi Leon aisuna noi ani pul koibedo nangna karambano milky na karambano kyam da tade adum luhongbado loiba ngaire somdana milky na ho yambong it is mingo bogam haiko haijadi kaino noi arkeni khangbadagi yambong kauning banane kaurang ngai bani nimse is masak siga inung henung sigai aisu ngasidagi nangsa san korge aya yam pasi kobiyo aikhoi se lohongine ko lohongini ge ado ko kai ngawjida saksu chap mana kai adune yambong suro aisu ko ka ngawi ona khidrana hojikti ona drabana tro ona tre angang masa luhongbanina gyan men taba zat natre luhongbasi lai phadibi sanabadu mangaire ngasigi luhongbase wa launarabani sak chap manaba nupa nupi makhoi marimak amukta makhoi marimak hongi Jacop ki izat pumba masu ani ga hakta punamak mahan bikre mayam silki milki ngawonare aduna tapna adum gyan tahanjiki silki ngasidagi abe wale aduga milky na san mayam yanarasiko saunadabi kok ngawnadabi asumna lohong nungan bagi mauni haidana abega sanga nganna hogatana duk thongmaiga thari kari tawgadabano su khangda duk thaba loibaga sakhumda pulap sangai aben kaina tawdisibo kok ngawjeida san aduni mihungi yaudre ado salolasira abena hoi hekti lorlase Marcina bema nakhoi ni dikhi daure sab lepaga lerde san ima salon ge dawani yare loran ngasidi nueni pothazero imana ne tapna yumgi ni din yom taklage ko abe madisan hoima nungthelgi matamni Jacop bema nasa nupa anidu aina lau hayo amta kauthoro phani pamo kaujaraki Leo idis madawna kaubududa lai Jacop pham sapaduda anidu kisukigum haisu hainadagum phamni Jacop ngasidi dau wa khara haigi noi angang su oiri adubu phare ai sei ba haidumadi seiroi noi larik tambadi tokpa yaroi school kabadumadi oithoklaroi phare aduna side amada thamkro yumsida tutor kauduna ne nakhoi mari tuyapsidi thadabi yaroi ko Leo amadi idisna hoido phare nang ka da sango aduga ne makhoi da swayo idis Leo magi ka da sangre aben noi dona korido kai haino Leon school di karano adubu tuyap thadaba yaroi yumda tutor kauraga larik pau haini aben hoi phabadi phai aduda aidi nupi na tamsu tamningdreda larik paba kaise Leon thadok sikeno puna school ka dok sina tabsiba aben hoi mohong yengase somdana sakmane idiscussion ga su wari sanari Jacop ki imung pungon ole mahosagi harau tiamna punna nokminaba minok tu mangre angang singi yumbalon ubada leiriba ahal singpau wa phasana ngangnaba matam leitre Jackie su yumda mabok sanaga throktuna geta lagdare Zakina Masya dao agabo akhoi le agabo wa berne sanana kaidau bagi wani isu ga satpatina abok wa baga kawi nokpada
ꯃꯥꯔꯁꯤ ꯃꯩ ꯑꯣꯛꯅꯕ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯈꯕꯔ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯩ ꯍꯧꯒꯠꯂꯒ ꯖꯦꯛ ꯈꯣꯡ ꯀꯥꯟꯁꯤꯟꯕꯗ ꯉꯥꯏꯔꯤ꯫ ꯁꯤꯜꯀꯤ ꯃꯤꯜꯀꯤ ꯊꯣꯡꯖꯤꯟ ꯑꯣꯏꯔꯞꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯄꯥꯏꯔꯝꯕ ꯂꯒꯦꯖ ꯃꯈꯨꯠꯇꯒꯤ ꯇꯥꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯖꯦꯀꯤꯅ, ꯏꯃꯥꯁꯦ, ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯀꯝꯗꯧꯅ ꯌꯨꯝꯁꯤꯗ?